Laitan pukpida kuki militant singna nomai kapsilaktuna landarakre BSF na handuna singda bomb sing kapsinkre. Kuki kulai paiba singna meitei khulda thelo nomai kapsinduna landabagi thabak leptana chatharakli. Ngarang numidang pung tarik khara helakpa adwaida Imphal East District ki Sagolmang Police Station konba Laitan pukpi meitei khulda kuki militant singna nomai round kya kapsilaktuna landarakre. Thogdog adugi matangda press na phangba pawgi matung ina Litan pokpi khulgi nongchup chingya mathak romdagi kuki militant singna Litan pokpi khultamna meitei singha lagi haibagi matagumna nongmai round kaya atat akam laitana kapsilakibani haireba kuki militant singna chatharakliba thong adudagi khoisaunaraba mafam adugi miyamna manak nakpada leiba Assam Rifles amadi BSF gi personnel singda wakat ki miyamgi wakat taraba matungda Assam Rifles amadi BSF personnel singna singthakta kakathlubada kuki khulai paiba sing aduna nongmai round khara kablaki Pibam aduda BSF ki maikadagi bomb ani kapsinduna khut hanbagi thabak chathaki hairi kuki militant singna hek asumna nongmai round kaya kapsilakpa sina mafam adugi khunja singda aki akang pohanba si yaningde haiduna mafam adugi khunja singna pendaba phongdorakli Surachandpurgi Sejoleda leramba meitei ahal ama AR na rescue tawraga police ta khusinakre ngasi ayupung nipan makhairam taba matamda Surachandpurda leriba kuntare suba sector Assam Rifles kangbagi makhada leiba mapan suba Assam Rifles ki CEO na lusingba team amana Surachandpurgi Sejolda leramba meitei ahal ama mapam adudagi rescue tawraba matungda Fagauksaw Ikhai police station da khusinnarakre Paukse sina police tagi fangba paugi matung inadi AR na rescue taruk laba meitei asigi maming Tongbram Amuba Elas Gerani chahi humdra manga apopal lekidrabati Modumogol kawi hairi Mayum makei pandreba miyoi ni mahaki asengwa laifamna Bisnupur district ki Topokpi Canal manaktagini mahak lising ani taradagi hauna Surachandpur district ki manung chana leiba P Sejol village ta leirakibani handak thokliba ba kanglupki irang marak asida Surachandpur da leiba meitei singloina chenakraba matungda mahak mafam aduda lotuna leirakpadagi ngasi AR kangbu asina thengnarakpani AR gi kangbuna ahal asi Fagauksaw Ikhai police station gi OC inspector Subhash Chandra da khusinnakhi masigi matungda police ki maikadagi ahal asigi imung manung ki miyoi singda pau piraba matungda ahal asigi pokminaba manaw nupa Tongbram Bira chahi humdrana police station da laktuna ahal asi khusinnakhibani hairi Matam-matamgi oiba ipau update singadamag miyamna channel asibu like comment subscribe tawbiramo